Rebuilding Economy Through Agricultural Activities Phase 1 की campaign ngasi Imphal East District के manung chanba Pukhao Ahaluf Community Hall da Manipur Lenga की Department of Agriculture amadi Horticulture and Soil Conservation senduna Committee on Agriculture and Horticulture for Rebuilding Economy of the State की meeting makhada pangthokre. Agriculture Department के Director N. Gozendro, Horticulture and Soil Conservation के Additional Director K. Devadatta Sharma, Agriculture के Chief Executive H. Brajendra, 𝐸𝐸 Executive Engineer C.S. Priyokumar, Fishery Department की Haruk Khan, AMPFA की President K. 𝗘𝐖𝐢, IFM की President K.H. Gopen Luwang, Social Worker N. Rajendro amadi Maikei adom की Lomi Kyasu Saruyaki, Thoram aduga mari ledena Social Worker Nongthombam Rajendro na hai. Har urea sizinaduna low uba amadi manamasing thabagi mahut sasan loiduna sasan gi mathi mayung sizinaduna mahausa gumna low uduna organic oiba manamasing puthokjuna haksang fana leinaba honasi miyoi kayana sasan gi farm tawduna amadi manamasing thaduna senthok lambi semzabat nuai yaifaba kaya lei lomi singda mahi marung ningtina thanaba mari leinaba department singna makhal makha kaya gi training piba matamda Khungang amadi singkhong singya da leiba lomi singa hakdeng nan unaduna training pibasu PBU hainasu Rajendro na phongdoki ai ngam yoksira sanmu loigadra bakery mu tawgadra hawai mu thagadra mamunda khangjidabgi kana mamana ai hawai mu thamda asagati kanare habde man kana jaramba patana thajaramba hangam to tho hawai langre magi hainajamba poto 타고가 미도kom는 장네 시시는 말은 뭐랄까 여기 농이 심리신스 강도들은 말은 뭐랄까 한다 아니 숨 한가하면 숨 다를 가면서 꼭 독재를 마디 꼽지 막는 다리 마디 몰라서 방 그래 어떤 사이 마디 막는 다리를 그만 떠래 트레이닝 잡으면 뭐를 보니 에스파 강구두가 뭐로이냐 돈을 튀는 거 토이레 트레이닝 여러 회사가 어디 어디네요 아이디 트레이닝 집 방해라고 했어요 아니 하이더 트레이닝 방도주도네요 마디가 사기 아이 가래 똑같은 마디 지금도 podcast marang marka dai kanang khung da salaga sigum bagi training program se awareness program se pilgati Director N. Gozendro na phongdo kibada Rabi Crop ki matam yausilakpa asina matam chana maru marang thanabagi damak ngasin natroga haying Imphal da thunglaragani maru marang thaningba lomi sina DAO gi gataraduna maru marang sing asi loba yagani Til taba lobuk amadi fau thaba yadaba lofam singi namak lofam aduda pot thaki habaki chap chaba document leirabadi soidana madugi matik chaba senfam fangani haiki Phau kobi hangam kali lorokta phau ngam thabi lorokta hangam kobi singsi kali gumba ising isau ikam amadi til kamna kali gumba lok yadaba targadi Madu apela Pradhan Mantri Fasal Bima Yojana have scheme among the Makada, Madugi Chapchaba, Man, the Basindugi, Senhom, Ado, detail Hiro Harakati, Quake low pari madam, 1 hectare the Palising on the sound, Undoya and Tiraga, Ma, low Luki, Amang Mizando. Koi phangba yagani tawadabu mara phangata buse kwaita yamada lesing phongdoi gumba phangani to pare mata aduna wahib na taba ising isaw thokpa ikang thokpa sidagi koi crop insurance koi legani